ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯠꯅꯖꯗꯨꯅ ꯑꯆꯨꯝꯕꯗꯅꯤ ꯈꯪꯗꯦ ꯑꯔꯥꯟꯕ ꯂꯝꯕꯤꯗꯒꯤꯅꯤ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯍꯤꯡꯕ ꯀꯣꯟꯅꯅꯕ ꯑꯃꯗꯤ ꯃꯥꯅ ꯑꯄꯥꯝꯕꯁꯤꯡ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯂꯟ ꯊꯨꯝꯁꯨ ꯂꯣꯏꯅ ꯂꯩꯅꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯂꯣꯏꯅ ꯍꯩꯅꯔꯦ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯏꯃꯨꯡ ꯑꯃ ꯐꯥꯎꯕ ꯂꯩꯇꯔꯦ ꯑꯗꯨꯕꯨ ꯁꯃꯥꯖꯀꯤ ꯃꯉꯥꯜ ꯑꯃ ꯏꯃꯝ ꯃꯝꯃꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯗꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯂꯝꯆꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒ ꯏꯖꯠ ꯇꯧꯅꯗꯕ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯃꯉꯣꯟꯗ ꯑꯐꯕ ꯒꯨꯟ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯍꯥꯛꯄꯨ ꯍꯟꯊꯅ ꯈꯟꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯃꯃꯝ ꯊꯤꯅꯔꯒ ꯑꯗꯨꯃꯛ ꯑꯐꯕ ꯃꯤꯑꯣꯏ ꯑꯐꯕꯅ ꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏꯗ ꯏꯖꯠ ꯇꯧꯅꯕ ꯉꯝꯗ꯭ꯔꯦ ꯃꯤꯑꯣꯏ ꯃꯁꯦꯜꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯪꯅꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯄꯨꯟꯅ ꯊꯥꯔꯛꯂꯤꯕ ꯑꯁꯦ ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯜꯂꯥꯍꯅ ꯄꯥꯝꯂꯤꯕ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕꯨ ꯈꯂꯤꯐꯥ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕꯅꯤ ꯑꯩ ꯏꯇꯣꯝ ꯈꯛꯇ ꯐꯔꯒ ꯑꯩ ꯏꯇꯣꯝ ꯈꯛꯇ ꯐꯩ ꯍꯥꯏꯔꯒ ꯑꯩ ꯈꯛꯇ ꯄꯩꯁꯥ ꯄꯥꯏꯔꯒ ꯑꯩ ꯈꯛꯇ ꯏꯅꯥꯛ ꯈꯨꯜꯂꯒ ꯑꯩ ꯈꯛꯇ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯜꯂꯥ ꯑꯩꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯂꯤꯐꯥ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯒ ꯊꯥꯔꯛꯈꯤꯕꯗꯨꯒꯤ ꯍꯛ ꯄꯥꯡꯊꯣꯔꯛꯂꯦ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯃꯅ ꯑꯃꯕꯨ ꯏꯖꯠ ꯄꯤꯅꯕ ꯑꯁꯤꯅꯤ ꯃꯤ ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯝꯆꯠ ꯐꯗ꯭ꯔꯒꯁꯨ ꯐꯖꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯏꯖꯠ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯒ ꯃꯍꯥꯛꯄꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯩꯔꯕꯁꯨ ꯃꯍꯥꯛꯄꯨ ꯍꯟꯊꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯠꯇ꯭ꯔꯒ ꯃꯥꯗꯤ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯂꯛꯇ ꯑꯩꯒꯤ ꯑꯐꯕ ꯎꯠꯅꯕ ꯑꯩꯒꯤ ꯑꯐꯕ ꯇꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯃꯤ ꯑꯗꯨꯗ ꯏꯖꯠ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯩꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯦ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯉꯁꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯒ꯭ꯔꯨꯞ ꯀꯌꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ kaya ꯊꯣꯛꯂꯦ ꯁ꯭ꯀꯨꯜ kaya ꯊꯣꯛꯂꯦ ꯃꯗꯔꯁꯥ kaya ꯊꯣꯛꯂꯦ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯨ ꯃꯁꯤꯡ ꯌꯥꯝꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ kaya ꯑꯃꯁꯨ ꯂꯩꯔꯦ ꯗꯣꯛꯇꯔ kaya ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯣꯛꯇꯕꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯤ ꯀꯅꯥꯅꯁꯨ ꯀꯅꯥꯗꯁꯨ ꯋꯥꯔꯛꯄ ꯉꯝꯅꯗꯦ ꯅꯣꯡꯃ ꯋꯥꯔꯛꯂꯕꯁꯨ ꯅꯣꯡꯃ ꯆꯩꯔꯝꯂꯕꯁꯨ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯃꯥꯖꯇ ꯑꯋꯥꯕ ꯑꯣꯏꯕ ꯌꯥꯕ ꯐꯠꯇꯕ ꯊꯕꯛ kaya ꯑꯃ ꯇꯧꯈꯠꯂꯛꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯕు ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯄꯨ ꯇꯨꯀꯠꯆꯅ ꯌꯦꯡꯕ ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗ ꯋꯥꯔꯛ ꯋꯥꯇꯦꯝ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒ ꯍꯥꯏꯕꯗꯤ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯉꯣꯟꯗ ꯋꯥꯔꯛꯄ ꯃꯔꯝꯗꯒꯤ ꯃꯍꯥꯛꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯉꯝꯃꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯔꯤꯃꯣ ꯃꯁꯥꯒꯤ ꯃꯔꯜꯅ ꯃꯈꯣꯏꯒꯤ ꯃꯔꯜꯅ ꯑꯩꯅ ꯉꯥꯎꯔꯤꯕꯁꯤꯕꯨ ꯑꯩ ꯏꯁꯥꯒꯤ ꯔꯜꯅ ꯉꯥꯎꯖꯕꯅꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ kaya ꯑꯁꯤ ꯂꯥꯛꯏ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒꯤ ꯏꯖꯠ ꯑꯁꯤ ꯈꯪꯅ ꯋꯥꯔꯤ ꯁꯥꯅꯕ ꯇꯥꯏ ꯑꯩꯅ ꯑꯥꯂꯤꯝꯅꯤ ꯍꯥꯏꯗꯨꯅ ꯎꯂꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯥꯂꯤꯝ ꯅꯠꯇꯕ ꯑꯃꯗ ꯑꯋꯥꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯍꯟꯊꯅ ꯈꯜꯂꯒ ꯃꯍꯥꯛꯇꯤ ꯗꯤꯟꯒꯤ ꯃꯔꯝꯗ ꯈꯪꯗ ꯍꯩꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯍꯥꯛꯉꯣꯟꯗ ꯆꯩ ꯊꯥꯡꯕꯒꯤ mawngda ꯅꯠꯇ꯭ꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕꯒꯤ mawngda ꯃꯈꯣꯏꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯏꯗꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯈꯨꯝꯕ ꯅꯠꯇ꯭ꯔꯒ ꯆꯩꯊꯠꯂꯝꯕꯒꯨꯝꯕ ꯉꯥꯡꯊꯠꯂꯝꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯉꯥꯡ ꯑꯃꯅ ꯑꯍꯜ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯂꯛꯂꯕꯁꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯃꯥꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯆꯧꯕꯁꯤꯡꯒꯤ ꯏꯖꯠ ꯇꯧ ꯑꯆꯧꯕꯁꯤꯡꯅ ꯑꯄꯤꯛꯄꯁꯤꯡꯗ ꯃꯥꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯎꯠꯂꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯇꯥꯛꯄꯤꯔꯝꯂꯤꯕ ꯑꯁꯤꯗ ꯏꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯂꯧꯅ ꯂꯩꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕ ꯊꯧꯔꯝꯁꯤꯡꯗ ꯐꯖꯕ ꯂꯤꯆꯠꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯄꯤꯔꯛꯄ ꯔꯥꯏ ꯑꯗꯨ ꯀꯛꯅꯤꯡꯂꯕꯁꯨ ꯌꯥꯝꯅ ꯐꯖꯕ mawngda ꯃꯍꯥꯛꯀꯤꯗꯨ ꯀꯛꯄꯒꯤ mawng ꯅꯠꯇꯕ ꯑꯩꯒꯤ ꯔꯥꯏꯁꯨ ꯑꯁꯤꯅꯤ ꯍꯥꯏꯅ ꯊꯝꯖꯕꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯍꯧꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯜꯂꯤꯁꯤꯃꯛꯅ ꯂꯣꯏꯔꯦ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯁꯤꯒꯨꯝꯂꯕ ꯑꯃꯅ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗꯒꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ
Allah Rabbul Izzatna kanana kari mahaki nunggi punsi asi karino afong bada uri baduna acumbara natraga mahaki arhon bada karamba acumba natraga karamba aran balai hai basi Allah Rabbul Izzatna hena thoina khangli bani uri bani aduna samas meyam lakta uba soi macha ma uraga mi amabu yamna tha khanthara mahak asi atop hiramda kari mat laitara bagum aikhoina khanba se masi tokkadabani kanagumba ama mahak ngonda afaba gun kaya ama yaure adubu ngasi samasa sina mahakna karigum mafam amada mahakna hainadaba hiram amada soiruba natraga mahak ki wakhal phatha bangam haudaba matam aduda mahakku khon changsillaga badnam hekta tawbi huran ba kaya punsillaga huran ba ama phui haibado nongma khalifa amana khoi ga ningthau amana nupa zina tawba nupa ama mahak ase zina tawraga pharak e aduga pharaga makhoi gi विचारपति फंबगी करीसी औसलक मतमदा महागसे अखोगी शरीयत की मतुंगिना सही चाम फुबगी वारिप लौरे फैसला तारे अदुगी मतुंगदा सही फुगेना मयामसिना महाको पुन्नब होदरक मतमदा नुपासिना हाय आई करीगुंबा मत हाय जगे हायना अयाबा पिरगा हाय करीनो हाय उनंगी हनिंगबदु हायना मतमदुदा महागना नुपा अदुना हाय अइंगोंदा अइबु जिना तौरुदोरी हायना अइंगोंदा चैराक पीगदोरिबा से मसी फम असिदा याउरिबा गुना अमा फावबा तौदरिबा आइबदि जिना तौदरिबा अरानबा नुपीदा अरानबा मिदियंगना येंगदरिबा वाखलतना ओइरबसु जिना तौदरिबा मी ओइगदबनी अदुंबा मी याउरबदि अइंगोंदा खुद थाबियु हाय मतमदा कनागुंबा अमा फावबा हारिबा फम अदुदगी खुद थानबगिदमक्ता तयार ओइखिदे थौरांग ओइखिदे मसिना ताकपदि अइखोइ खुदिमक नुंगी गुना मयाम अममंगल लोइनरगा लैरिबनेबा कनागुंबा मराइबक थीबदगी महाकना पंगना तौरुबा नत्रगा महाकी लाइबक थीबा हाइगदर करिनो महाकना तौरुबा अदुदा अखोइगी लोट कदबगी चांग अदो यौबा ngam फोंदोरपदगी मयामना खंगनबगी वानी नत्रबदि अखोइना ngasi सिदा करि साइकल हुरालक समना साइकल हुरालकपगी मी अमा फुरे हाइना खल्लो मदुदा अखोइ मयाम चंगदना हेक्ते मरक्तुदा हुरान बमीगी पैसा कया मतलिबा सेंदोइ चाबा कया पुनसिलगा माकना आसमानदगी फरिस्ता ओइना तारकलबगुम पाप मत लैदरबगुम हेक्ते चंगजलगा चंग फोबीबा यैबीबा सुगुम से अखोइगी समाज असिदा थोकी इसा इसागी अरानबदुबु सौगतपु नते हुरानबा अदुबु सौगतपु नते मदुगी नियम चुमनमा तुंग कोइना महाकना हुरालिबदु करिगिनो हाइबदु थिदोकलगा अमसुं हुरालबदु मतुंग तौदनबा मयामदसु पारा ओइबा यानबा महाक बोर ओगतेमबा अदुसु तौगदबनी अदु नतबदा अखोइदी फरिस्तागुम ओइरबगी टाइपता अखोइना हेक्ता मयाम अचंग हौदन मथोंगरम खंगदबं खoi फुबी जैबिबगी चटनबी अमा अखोइ सिदा लै मसी तौरोइदबनी मसी इस्लामगी पौथाकसिंगी ओना तैनबा ngakतनी अदुगा अखोइना कैदौनुंगदा अल्लाहगी मरुपसिंगबु सिंगनरोइदबनी अल्लाहगी मरुप हाइबसी कना ओइरिबनो अखोइना खंगबा ngamba natte aduna अखोइना महाक असे अफबा मी माली नमाज थादे अखोइगी अरानबा सेल सुचादे चुमना चचे हाइबा मियोइसिंग मखोइसिंग असि मरुओइना मखोइसिंग असिदगी अखोइ मखोइदा सिंगनदनबा होनगदबनी मरमदि करिगिनो हजरत माज रज़ियल्लाहु ताला अन्हु से नोम कपलगा रेरमे मतमदु हजरत उमर रज़ियल्लाहु ताला अन्हु न हंगी करिगिनो नंगना कपलिबा दुहाइना मदुदा हजरत माज रज़ियल्लाहु ताला अन्हु न पाउखम पिरगी हदीस अमगी मरमदगिनि आइना कपलिबसि या रसूलुल्लाह हाइना अदुदा हजरत उमर न हारिबा हदीस अदो हाइरकनबा हंगचखि हाइखि मतमदुदा हजरत माज रज़ियल्लाहु ताला अन्हु न हाइरकि नुंसिबा रसूल सल्लल्लाहु अलैहि वसल्लम न हाइदोक पिरमी कनागुबना अल्लाह गी मरुप अमदा अल्लाह गी वली अमदा सिंगनरबा महांगोंदा येकनबा थमलबदि अल्लाह अमदि रसूल गी माइकैदगी जंगी पाउजेलनी ऐलान जंगी ऐलान नि हन हाइबिरम मसी तरतना टॉप टॉप हदीस कया अमा लैखरे आइना हानिंगलिबदि करिनो ओइनिंगबो मफमदा लाइनिंगबो मफमदा लायु तौनिंगबा थबक तौ अफबा थबक तौ अदुगा आई खक्ता फरबनी अतोप आइना तबा तोप मखोइसे अमा फावबा चुमद्रबनी आइना तबा तोप से आइगे मिलियंगदा लोइना लालबनी आइदि लारिक हाइरबनी आइदि अदु ओइरिबनी आइदि मियामगे लीडरनी आइदि एमएलए नि आइदि मंत्रीनी नत्रगा आइदि सरकार के चौबा थबक म तौरिबनी हाइना तोप तोप संगबो हंथना खनबा मसिगी हंथना खनबा से अखोइगी नोंबगी पुनसिरोल असिदा अतोप अतोप हिरम तोंगान तोंगान हिरम सिंगदा हारिबो खल्लासिना ममांगदा थमलगा अखोइना हाइबा ngang amadi thabak oina pangthok matamda sijinaba haiba thabak asidagi अखोइगी समाज असिदा अचौबा चाउ थबगी माइकैदा चटपगी पैसा पाइखला आगसु अखोइगी मिरोर चत्ता मियोइबगी ओइबा लोन चत्ता चाउ थरकपा नुंसी चानबा लेरक्तबा अमन अमगे व्यवहार खंगरक्तबा अमन अमबो इज्जत तौबा ngamaktaba हारिबा सिंग असे अखोइना आइना तबा अतोप सिंगबो इज्जत तौबा ngamdabadagi lagi baram asina हारिबा सिंग असि मसिदगी अखोइ काइथोकनबा होनगदबनी